ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯗꯥꯡꯗꯨꯗ ꯃꯆꯦꯜ ꯃꯧꯄꯥꯗꯨ ꯀꯟꯅ ꯍꯦꯛꯇ ꯈꯟꯅꯔꯛꯂꯤ꯫ ꯍꯥꯏ ꯈꯣꯏꯃꯣ ꯍꯥꯏꯕ ꯌꯣꯡꯃꯥꯟꯕ, ꯅꯪ ꯑꯃ ꯂꯩꯗꯅ ꯑꯩꯁꯦ ꯌꯨꯝ ꯄꯥꯟꯕ ꯈꯪꯂꯣꯏꯗꯧꯔꯤ꯫ ꯅꯨꯄꯥ ꯑꯃꯠꯇ ꯊꯣꯡꯒꯥꯁꯤꯗ ꯂꯦꯞꯄ ꯌꯥꯗꯦꯕ꯫ ꯅꯪꯅ ꯅꯥꯎꯔꯤ ꯈꯔ ꯀꯥꯞ, ꯂꯩꯇꯨꯝꯅ ꯈꯔ ꯊꯣꯝ ꯇꯧꯔꯤꯕ ꯑꯩꯁꯦ ꯑꯔꯤꯕꯤ ꯑꯣꯜꯂꯒ ꯁꯤꯠꯇꯅ ꯂꯩꯕꯗꯨꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯍꯌꯦꯡ ꯋꯥꯏ ꯅꯇꯨ ꯊꯤꯔꯒ ꯅꯇꯨꯒ ꯅꯪꯒ ꯃꯥꯟꯅꯔꯒ ꯑꯩꯕꯨ ꯑꯣꯠꯀꯦ ꯈꯜꯂꯤꯕ꯭ꯔꯣ? ꯈꯣꯏꯃꯨꯁꯨ ꯃꯆꯦꯅ ꯍꯥꯏꯔꯤꯗꯨ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯑꯗꯨꯝ ꯈꯨꯝꯃꯤ꯫ ꯑꯣ, ꯑꯩꯅ ꯇꯧꯔꯤꯗꯣ ꯃꯇꯤꯛ ꯆꯥꯕꯅꯤ꯫ ꯆꯨꯝꯅ ꯅꯨꯄꯤ ꯂꯣꯝꯕ ꯂꯥꯛꯄ ꯑꯣꯏꯔꯗꯤ ꯐꯩ, ꯑꯗꯨꯗꯤ ꯅꯠꯇꯦ꯫ ꯃꯤꯒꯤ ꯀꯣꯊꯣꯡꯗꯨꯗ ꯂꯦꯞꯁꯤꯜꯂꯒ ꯍꯦꯛꯇ ꯎꯔꯥꯎ ꯊꯔꯥꯎꯔꯒ ꯂꯩ꯫ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕ ꯇꯥꯕꯅꯤ꯫ ꯃꯣꯏꯅ ꯇꯧꯔꯤꯗꯣ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕꯅꯤ꯫ ꯆꯨꯝꯅ ꯂꯩꯔꯒꯕꯨ ꯑꯩꯅ ꯑꯗꯨꯝꯕꯗꯨ ꯇꯧꯒꯗ꯭ꯔꯣ? ꯌꯨꯝꯊꯪꯅꯕꯒꯤ ꯃꯤꯅ ꯇꯥꯔ ꯎꯔꯒ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯑꯣꯏꯅ ꯈꯟꯅꯤ? ꯑꯍꯜ ꯂꯃꯟ ꯄꯥꯟꯗꯕ ꯏꯃꯨꯡꯅꯤ ꯍꯦꯛꯇ ꯍꯥꯏꯅꯈꯤꯗꯣꯏꯅꯤ꯫ ꯅꯨꯄꯥ ꯑꯩ ꯑꯃ ꯂꯩꯅ ꯏꯆꯦꯗ ꯎꯁꯤꯠꯇꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯣꯏꯅꯦ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨꯗꯤ ꯆꯨꯝꯃꯤ꯫ ꯑꯗ ꯅꯪꯅ ꯇꯧꯔꯤꯗꯣ ꯏꯆꯦ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯤ꯫ ꯋꯥ ꯍꯥꯟꯅ ꯍꯥꯏꯗꯧꯅꯤ, ꯈꯨꯠ ꯍꯦꯛꯇ ꯌꯥꯎꯗꯧ ꯅꯠꯇꯤꯌꯦ꯫ ꯋꯥ ꯍꯥꯏꯕꯗ ꯌꯥꯔꯛꯇ꯭ꯔꯀꯥꯟꯗ ꯈꯨꯠ ꯌꯥꯎꯗꯧꯅꯤ꯫ ꯅꯪꯒꯤꯗꯤ ꯑꯗꯨꯁꯨ ꯅꯠꯇꯦ, ꯁꯥꯎꯔꯤꯕꯅꯦ ꯍꯥꯏꯗꯨꯅ ꯈꯨꯠ ꯍꯦꯛꯇ ꯌꯥꯎꯔꯤ꯫ ꯑꯗꯨꯗꯗꯤ ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯅꯤ? ꯐꯅ ꯅꯪꯅ ꯆꯨꯝꯕ ꯑꯣꯏꯔꯁꯨ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯃꯤ ꯈꯠꯅꯐꯝ ꯊꯤꯕꯒ ꯆꯞ ꯃꯥꯟꯅꯩꯌꯦ꯫ ꯍꯣꯏ ꯌꯥꯔꯁꯤ, ꯑꯩ ꯃꯇꯨꯡꯗꯤ ꯋꯥ ꯍꯥꯟꯅ ꯍꯥꯏꯔꯒꯦ꯫ ꯑꯗꯣ ꯏꯃꯥꯅ ꯆꯠꯈ꯭ꯔꯤꯗꯨꯕꯨ ꯀꯗꯥꯏꯗꯅꯣ? ꯐꯅꯗꯤ ꯊꯦꯡꯂꯤ, ꯑꯩꯗꯤ ꯆꯥꯛꯁꯨ ꯌꯥꯝ ꯂꯥꯝꯂꯤ꯫ ꯏꯃꯥꯗꯣ ꯑꯋꯥꯡ ꯊꯪꯕ ꯏꯄꯜꯗꯣ ꯃꯁꯥꯗꯣ ꯂꯥꯏ ꯑꯣꯛꯅꯔꯨꯕ ꯃꯥꯜꯂꯤꯅ ꯇꯥ ꯆꯥꯎꯕꯅ ꯀꯧꯕ ꯂꯥꯛꯄꯗꯨꯗ ꯆꯠꯈꯤꯕꯅꯤ꯫ ꯍꯜꯂꯛꯄꯁꯨ ꯌꯥꯔꯤꯗ, ꯐꯅꯗꯤ ꯀꯣꯏꯔꯦ ꯆꯠꯈ꯭ꯔꯤꯗꯣ꯫ ꯆꯥꯛꯀꯤ ꯋꯥꯗꯤ ꯑꯩꯁꯨ ꯂꯥꯝꯂꯕꯅꯤ꯫ ꯉꯁꯥꯏꯁꯨ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝ ꯆꯥꯍꯧꯗꯕꯒ꯫ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯉꯩ ꯊꯣꯡ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯃꯃꯥꯅ ꯃꯄꯥꯟꯗꯒꯤ ꯍꯥꯏꯔꯤꯗꯨꯁꯨ ꯇꯥꯏ꯫ ꯍꯥꯏ ꯕꯦꯝꯃ, ꯏꯃꯥ ꯂꯥꯛꯂꯦꯅꯦꯍꯦ, ꯊꯣꯡ ꯍꯥꯡꯉꯨ꯫ ꯇꯥꯔꯕ꯭ꯔꯣ ꯅꯪꯕꯣ? ꯊꯕꯥꯁꯇꯣ ꯐꯝꯂꯝꯕꯗꯨ ꯁꯠ ꯍꯧꯒꯠꯂꯒ ꯊꯣꯡ ꯍꯥꯡꯉꯤ꯫ ꯏꯃꯥ, ꯌꯥꯝ ꯊꯦꯡꯉꯤꯅ꯫ ꯃꯃꯥꯗꯨꯁꯨ ꯃꯅꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯑꯗꯨꯒ ꯋꯥ ꯈꯨꯝꯃꯤ꯫ ꯑꯣ, ꯅꯄꯜꯅ ꯑꯣꯛꯅꯔꯤꯕ ꯂꯥꯏꯗꯣ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦ꯫ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ ꯃꯗꯨꯗ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ꯫ ꯊꯧ ꯂꯣꯏꯕꯒꯅꯤ ꯏꯃꯥꯁꯨ ꯍꯜꯂꯛꯂꯤꯕꯁꯤ꯫ ꯉꯁꯤꯗꯤ ꯏꯁꯥꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ꯫ ꯆꯥꯛꯄꯨ ꯂꯣꯏꯔꯕ꯭ꯔꯣ? ꯏꯃꯥꯗꯤ ꯆꯥꯛ ꯂꯥꯝꯂꯦꯅꯦ꯫ ꯆꯥꯛꯄꯨꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯏꯃꯥ ꯍꯜꯂꯛꯇꯕꯗꯨꯗ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯑꯇꯣꯝꯕꯁꯨ ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯂꯕꯅꯤ꯫ ꯉꯥꯛ ꯐꯝꯃꯣ, ꯑꯩ ꯊꯤꯔꯛꯂꯒꯦ, ꯑꯗꯨꯒ ꯆꯥꯔꯒ ꯇꯨꯝꯅꯕ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯏꯃꯥꯅꯦ ꯃꯥꯏ ꯑꯃꯨꯛꯇ ꯇꯥꯔꯨꯈꯤꯒꯦ, ꯆꯪꯉꯛꯄꯒ ꯆꯥꯅꯕ꯫ ꯍꯣꯏ ꯏꯃꯥ꯫ ꯃꯃꯥꯁꯨ ꯃꯃꯥꯏ ꯇꯥꯕ ꯊꯣꯛꯈ꯭ꯔꯦ꯫ ꯊꯕꯥꯁꯨ ꯆꯥꯛꯈꯨꯝ ꯆꯪꯂꯒ ꯆꯥꯛ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯑꯇꯣꯝꯕ, ꯏꯁꯤꯡ ꯑꯃꯨꯛꯇ ꯀꯟꯁꯤꯜꯂꯣ, ꯑꯩ ꯃꯣꯔꯣꯛ ꯑꯃꯨꯛꯇ ꯃꯦꯠꯈꯤꯒꯦ꯫ ꯏꯃꯥ ꯆꯪꯂꯛꯄꯅ ꯍꯥꯟꯕ ꯇꯥꯔꯤ꯫ ꯑꯩꯅ ꯅꯠꯇ꯭ꯔꯗꯤ ꯌꯥꯗꯕꯁꯤ ꯃꯉꯥꯏ꯫ ꯃꯣꯔꯣꯛꯇꯣ ꯃꯦꯠꯇ꯭ꯔꯤꯉꯩ ꯏꯁꯤꯡꯗꯣ ꯍꯥꯟꯅ ꯀꯜꯂꯨ, ꯑꯗꯨꯒ ꯑꯗꯨꯝ ꯊꯕꯛꯇꯣ ꯇꯧ, ꯂꯣꯏ ꯌꯥꯕꯅꯤ꯫ ꯑꯩꯁꯨ ꯅꯨꯄꯥꯅꯤ, ꯅꯨꯄꯤ ꯅꯣꯏꯅ ꯇꯧꯗꯧꯕ ꯊꯕꯛꯄꯨ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯇꯧꯍꯟꯅꯕ ꯁꯤꯜꯂꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯊꯕꯥꯁꯨ ꯃꯧꯄꯥꯅ ꯑꯗꯨꯝꯅꯒ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯎꯒꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯣ, ꯑꯩꯁꯨꯅꯦ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯅꯠꯇꯦ꯫ ꯅꯨꯄꯥꯗꯤ ꯏꯁꯤꯡ ꯀꯟꯕ ꯌꯥꯗꯕ꯭ꯔꯣ? ꯑꯩꯗꯤ ꯅꯨꯄꯥꯅꯤꯅ ꯃꯨꯛꯂꯒ ꯑꯗꯨꯝ ꯂꯩꯔꯒ ꯆꯥꯛ ꯆꯥꯕ ꯐꯪꯅꯤ ꯈꯜꯂꯤꯔꯣ ꯅꯪꯒꯤꯗꯣ? ꯃꯗꯨꯃꯗꯤꯅꯦ ꯑꯣꯏꯊꯣꯛꯇꯕꯅꯦ ꯑꯩ ꯂꯩꯔꯤꯈꯩ꯫ ꯍꯌꯦꯡ ꯋꯥꯏ ꯅꯇꯨ ꯂꯥꯛꯂꯀꯥꯟꯗ ꯅꯪꯒꯤ ꯅꯨꯄꯤꯗ ꯇꯧꯗꯧꯕ ꯃꯌꯥꯝꯗꯣ ꯅꯆꯦ ꯑꯩꯉꯣꯟꯗ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤ꯫ ꯑꯩꯅ ꯁꯥꯎꯕ ꯍꯦꯜꯂꯛꯇ꯭ꯔꯤꯀꯥꯟꯗꯅꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯂꯒ ꯏꯁꯤꯡ ꯀꯜꯂꯨ ꯂꯥꯎ꯫ ꯃꯆꯦꯅ ꯑꯁꯨꯝ ꯀꯣꯊ ꯀꯣꯊ ꯉꯥꯡꯂꯒ ꯂꯩꯕꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯆꯥꯛꯈꯨꯝ ꯆꯪꯂꯒ ꯏꯁꯤꯡꯗꯨ ꯁꯠ ꯀꯜꯂꯤ꯫ ꯑꯗꯨꯒ ꯈꯨꯖꯥꯏꯗꯨ ꯂꯩꯃꯥꯏꯗ ꯈꯔ ꯀꯟꯅ ꯊꯝꯃꯤ꯫ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯕꯗꯨ ꯃꯉꯥꯏꯔꯤ꯫ ꯊꯕꯥꯗꯤ ꯃꯧꯄꯥꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯌꯥꯎꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯛ ꯅꯣꯛꯂꯨꯕꯗ ꯇꯧꯔꯛꯀꯗꯕ ꯃꯧꯄꯥꯒꯤ ꯃꯇꯧꯗꯨ ꯈꯪꯕꯅ ꯁꯥꯎꯁꯤꯟꯅꯗꯨꯅ ꯑꯃꯨꯛ ꯆꯩꯕ ꯍꯧꯔꯝꯃꯤ꯫ ꯍꯣ, ꯈꯨꯖꯥꯏꯗꯣ ꯅꯪꯅ ꯂꯩꯕ ꯅꯠꯇꯦ, ꯀꯨꯁꯤꯔꯥꯁꯤ ꯌꯥꯝ ꯇꯧꯒꯅꯨ꯫ ꯈꯨꯖꯥꯏꯗꯨ ꯀꯥꯏꯔꯒ ꯅꯪꯅ ꯂꯩꯕꯤꯒꯗꯕ ꯅꯠꯇꯦ꯫ ꯅꯨꯄꯤ ꯑꯩꯅ ꯋꯥꯅ ꯐꯤ ꯁꯥꯔꯒ ꯃꯗꯨꯗꯒꯤ ꯐꯪꯕ ꯁꯦꯜꯗꯨꯅ ꯂꯩꯇ ꯂꯩꯖꯈꯤꯕ ꯈꯨꯖꯥꯏꯅꯤ꯫ ꯃꯗꯨ ꯍꯦꯛ ꯀꯥꯏꯕꯗꯅꯦ ꯅꯪꯁꯨ ꯅꯔꯨ ꯀꯣꯛꯀꯗꯕꯅꯤ ꯈꯪ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯐꯥꯒꯤꯅꯤ ꯈꯜꯂꯁꯨ ꯅꯪ ꯎꯄꯥꯏ ꯂꯩꯔꯦꯀꯣ? ꯑꯩꯅ ꯑꯉꯥꯡ ꯏꯃꯥꯟꯅꯕꯤꯔꯣꯏꯅ ꯁꯨꯝ ꯈꯟꯗꯣꯛꯄꯤꯕꯅꯤ꯫ ꯅꯪꯗꯤ ꯀꯩꯅꯣꯝ ꯁꯨꯝ ꯇꯧꯁꯤꯜꯂꯛꯂꯤ꯫ ꯏꯆꯦ, ꯅꯪꯒꯤꯗꯣ ꯈꯠꯅꯐꯝ ꯊꯑꯣꯏꯅ ꯊꯤꯕ ꯃꯥꯟꯁꯤꯜꯂꯛꯂꯤ꯫ ꯀꯥꯂꯦ ꯐꯨ ꯀꯥꯟꯗ꯭ꯔꯤ ꯐꯨꯒꯤ ꯃꯑꯣꯡꯗꯨ ꯇꯧꯔꯛꯀꯅꯨ꯫ ꯑꯩꯅ ꯁꯥꯎꯔꯛꯂꯗꯤ ꯏꯆꯦꯁꯨ ꯀꯞꯀꯅꯤ꯫ ꯑꯩꯅ ꯏꯆꯦꯅꯦꯅ ꯁꯨꯝ ꯕꯦꯕꯥꯔ ꯇꯧꯕꯁꯤꯗ ꯄꯪꯍꯦꯟꯗꯤ ꯍꯦꯟꯖꯤꯜꯂꯛꯀꯅꯨ꯫ ꯑꯩꯁꯦ ꯈꯣꯏꯃꯨꯅꯤ꯫ ꯑꯩꯅꯕꯨ ꯌꯥꯈꯤꯗ꯭ꯔꯕ ꯃꯤꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯥꯔꯔꯣꯏꯗꯧꯅꯤ꯫ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯇꯩ ꯑꯣꯏꯔꯗꯤ ꯅꯍꯥꯟꯅ ꯁꯥ ꯂꯥꯟꯊꯣꯛꯂꯅꯤ꯫ ꯑꯩ ꯑꯣꯏꯕꯒꯤ ꯑꯗꯨꯝ ꯈꯥꯡꯂꯕꯅꯤ꯫
ꯑꯍꯜ ꯅꯤꯡꯉꯝꯃꯤ ꯃꯇꯥꯒꯨꯝ ꯇꯧꯕꯗꯨꯗꯤ ꯑꯩꯁꯨ ꯌꯥꯅꯤꯡꯗꯦ ꯑꯩꯅ ꯀꯩꯁꯨ ꯁꯣꯏꯗꯕꯗ ꯏꯆꯦꯅ ꯍꯦꯛꯇ ꯑꯔꯥꯟꯕ ꯁꯤꯔꯒ ꯇꯧꯕꯗꯣ ꯑꯩ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯏꯆꯦꯅ ꯑꯩ ꯑꯣꯏꯔꯝꯂꯕꯗꯤ ꯈꯪꯒꯗꯕꯅꯤ ꯑꯇꯣꯝꯕ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨ ꯀꯅꯥꯅ ꯇꯥꯕꯤꯅꯤꯅ ꯇꯧꯔꯤꯅꯣ ꯆꯠꯂꯣ ꯏꯃꯥ ꯀꯧꯔꯨꯁꯣ ꯆꯥꯛ ꯆꯥꯅꯕ ꯅꯪ ꯉꯥꯡꯅꯤꯡꯕ ꯂꯩꯔꯁꯨ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯅꯊꯟꯇ ꯑꯗꯨꯝ ꯉꯥꯡꯍꯧꯔꯣ ꯑꯩꯗꯤꯅꯦ ꯇꯥꯕꯗ ꯋꯥꯔꯤ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ ꯈꯣꯏꯃꯨꯁꯨ ꯁꯥꯎꯔꯤ ꯇꯧꯗꯨꯅ ꯃꯃꯥ ꯀꯧꯕ ꯊꯣꯛꯂꯛꯏ ꯃꯃꯥꯁꯨ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡ ꯆꯪꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯈꯣꯏꯃꯨꯅ ꯈꯣꯡꯊꯥꯡ ꯌꯥꯡꯅ ꯊꯣꯛꯂꯛꯄꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯍꯥꯏ ꯑꯇꯣꯝꯕ ꯀꯔꯤꯅꯣ ꯅꯪꯅ ꯈꯣꯡꯀꯥꯞ ꯃꯈꯣꯜ ꯊꯣꯛꯅ ꯏꯁꯥꯎ ꯁꯥꯎꯅ ꯂꯥꯛꯂꯤꯕꯨ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯅꯆꯦꯒ ꯑꯃꯨꯛ ꯈꯠꯅꯔꯨꯔꯤꯕ꯭ꯔꯥ ꯏꯃꯥ ꯏꯆꯦꯁꯦ ꯈꯔ ꯉꯥꯡ ꯑꯩꯅ ꯅꯣꯡꯃ ꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯕ ꯅꯨꯃꯤꯠꯇ ꯀꯌꯥ ꯅꯥꯇꯩ ꯆꯥꯟꯅꯔꯦꯀꯣ ꯑꯩꯅ ꯁꯨꯝ ꯂꯦꯝꯅ ꯊꯥꯕꯁꯤꯗ ꯀꯩꯅꯣꯝ ꯀꯟꯅ ꯇꯧꯔꯛꯂꯤ ꯃꯥꯅ ꯇꯧꯅꯤꯡꯗꯕ ꯊꯕꯛ ꯃꯈꯩꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯦꯛ ꯇꯧꯍꯟꯕ ꯑꯩꯁꯦ ꯅꯨꯄꯥꯅꯤ ꯈꯤꯇꯁꯨ ꯈꯜꯂꯒ ꯍꯥꯏꯕ ꯌꯥꯏ ꯅꯨꯄꯥꯅ ꯇꯧꯗꯧꯕ ꯅꯨꯄꯤꯅ ꯇꯧꯗꯧꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨ ꯈꯪꯗꯦ ꯏꯆꯦꯗꯤ ꯌꯥꯔꯦ ꯇꯣꯛꯂꯨ ꯅꯪꯁꯨ ꯉꯥꯏ ꯅꯆꯦꯁꯨ ꯉꯥꯏ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯑꯉꯥꯡ ꯃꯆꯥꯁꯤ ꯃꯉꯥꯏꯔꯦ ꯅꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤ ꯍꯌꯦꯡ ꯋꯥꯍꯩꯅ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗꯅꯦ ꯈꯪꯅꯔꯛꯈꯤꯅꯤ ꯃꯆꯤꯜ ꯃꯧꯄꯥꯒꯤ ꯅꯨꯡꯁꯤꯕ ꯃꯔꯤꯗꯣ ꯑꯩꯈꯣꯏꯁꯨꯅꯦ ꯂꯩꯁꯥꯔꯤꯉꯩꯗ ꯌꯥꯝꯅ ꯈꯟꯅꯔꯛꯏ ꯅꯣꯏꯒꯤꯁꯤꯗꯤ ꯑꯥꯗ ꯂꯩꯍꯧꯏ ꯑꯩꯈꯣꯏꯗꯤ ꯁꯥꯎꯃꯟꯗꯅ ꯐꯃꯨꯡꯗꯒꯤ ꯃꯁꯥ ꯄꯥꯏꯔꯒ ꯍꯦꯛꯇ ꯆꯤꯡꯊꯔꯤꯕꯅꯤ ꯅꯣꯏꯗꯤ ꯁꯥꯎꯔꯒ ꯅꯆꯤꯟꯅ ꯈꯛꯇꯅꯤ ꯈꯠꯅꯔꯤꯁꯤ ꯑꯩꯈꯣꯏꯗꯤ ꯆꯤꯟꯅ ꯈꯠꯅꯕꯒ ꯁꯪꯗꯦ ꯈꯨꯠꯅ ꯃꯥꯡ ꯍꯦꯛꯇ ꯊꯥꯕꯤꯅꯤ ꯅꯩꯃꯥꯝꯇꯣꯟꯁꯦ ꯑꯩꯅ ꯃꯁꯝ ꯐꯣꯏꯕꯗ ꯅꯥꯗꯨꯅ ꯃꯥꯁꯨꯅꯦ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯝ ꯍꯦꯛꯇ ꯐꯣꯏꯕꯤꯅꯤ ꯅꯨꯄꯤ ꯃꯔꯥꯏ ꯑꯃ ꯍꯦꯜꯂꯤ ꯈꯠꯅꯕꯗ ꯃꯃꯥꯅ ꯂꯩꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯈꯣꯏꯃꯨꯗꯨ ꯐꯥꯛ ꯅꯣꯛꯊꯣꯔꯛꯏ ꯃꯥꯅ ꯅꯣꯛꯄꯗꯨ ꯇꯥꯕꯗ ꯃꯆꯦꯅ ꯃꯅꯨꯡꯗꯒꯤ ꯂꯥꯎꯔꯛꯄꯗꯨꯁꯨ ꯇꯥꯏ ꯍꯥꯏ ꯈꯣꯏꯃꯨ ꯍꯥꯏꯕ ꯌꯣꯡꯃꯥꯟꯕ ꯑꯗꯥꯏꯗ ꯑꯃꯨꯛ ꯅꯣꯛꯂꯒ ꯂꯩꯔꯕ꯭ꯔꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯕꯁꯤ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯒꯦ ꯍꯥ ꯅꯪ ꯆꯪꯉꯣ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣꯕꯅ ꯃꯆꯦꯅ ꯃꯅꯨꯡꯗ ꯍꯥꯏꯔꯤꯗꯨ ꯇꯥꯕꯗ ꯈꯣꯏꯃꯨꯗꯨ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯄꯥꯎ ꯇꯝꯃꯤ ꯌꯦꯡꯉꯣꯏꯃ ꯃꯁꯤꯗꯕꯨ ꯑꯩꯅ ꯀꯝꯗꯧꯅ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯣ ꯏꯆꯦꯁꯦ ꯑꯊꯨꯕꯤꯗ ꯂꯨꯍꯣꯡꯅꯕ ꯅꯨꯄꯥ ꯑꯃ ꯊꯤꯌꯨ ꯏꯃꯥꯅ ꯊꯤꯕ ꯉꯝꯃꯣꯏ ꯍꯥꯏꯔꯒꯅ ꯑꯩꯅ ꯑꯣꯏꯅ ꯍꯦꯛꯇ ꯊꯤꯒꯦ ꯃꯥꯒ ꯁꯨꯝ ꯂꯩꯃꯤꯟꯅꯔꯗꯤ ꯑꯩꯁꯦ ꯈꯔ ꯂꯩꯔꯒ ꯉꯥꯎꯗꯨꯅ ꯆꯠꯄ ꯁꯣꯏꯗ꯭ꯔꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯃꯅꯦꯝ ꯐꯠꯇꯕꯤꯅ ꯃꯃꯧ ꯑꯣꯠꯄꯁꯤ ꯃꯉꯥꯏꯔꯦ ꯑꯩꯁꯦ ꯐꯠꯇꯤ ꯁꯨꯝꯕꯗꯧꯅ ꯁꯨꯝꯂꯒ ꯊꯝꯒꯦꯁꯤ ꯏꯆꯦꯅ ꯈꯜꯂꯤꯁꯤ ꯍꯧꯖꯤꯛꯁꯨ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯦꯗꯅ ꯑꯩꯁꯦ ꯅꯣꯡꯃꯇ ꯅꯣꯛꯄ ꯍꯔꯥꯎꯕ ꯌꯥꯗꯕꯅꯤ ꯑꯩꯅꯕꯨ ꯅꯣꯛꯇꯅ ꯈꯔ ꯍꯔꯥꯎꯅ ꯂꯩꯔꯕ ꯃꯥꯒꯤ ꯑꯁꯥꯎꯕꯤ ꯑꯣꯏꯔꯦꯗꯣ ꯌꯥꯔꯦꯁꯦ ꯆꯪꯂꯁꯤ ꯆꯥꯛ ꯆꯥꯊꯣꯛꯂꯒꯅꯦ ꯀꯣꯟꯅ ꯇꯞꯅ ꯍꯥꯏꯅꯔꯁꯤ ꯑꯃꯨꯛ ꯀꯧꯔꯛꯄ ꯁꯣꯏꯗ꯭ꯔꯦ ꯃꯃꯥꯅ ꯋꯥ ꯃꯔꯛ ꯊꯠꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯣꯏꯃꯨꯁꯨ ꯀꯔꯤꯁꯨ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯃꯃꯥꯒ ꯄꯨꯟꯅ ꯆꯥꯛꯈꯨꯝꯗ ꯆꯪꯃꯤꯟꯅꯈ꯭ꯔꯤ ꯃꯈꯣꯏ ꯑꯅꯤ ꯍꯦꯛ ꯆꯪꯂꯛꯄꯒ ꯊꯕꯥꯗꯨ ꯏꯁꯧ ꯂꯥꯡꯂꯛꯏ ꯀꯔꯤꯅꯣ ꯏꯃꯥ ꯅꯃꯥꯏ ꯇꯥꯕꯕꯨ ꯑꯗꯨꯝ ꯀꯨꯏꯅ ꯆꯪꯅꯕ꯭ꯔꯣ ꯑꯩꯅ ꯈꯔ ꯊꯨꯔꯛꯅꯕ ꯃꯁꯤꯒꯤ ꯌꯣꯡ ꯃꯥꯟꯕꯁꯤ ꯊꯥꯔꯒ ꯀꯧꯔꯨꯅꯕ ꯍꯥꯏꯔꯒ ꯃꯥꯒꯤ ꯍꯧꯅꯕꯤ ꯅꯨꯄꯤꯗꯧꯅ ꯋꯥꯌꯥꯝ ꯑꯃ ꯉꯥꯡꯂꯒ ꯂꯩꯕꯗꯨ ꯇꯧꯔꯝꯅꯤ ꯏꯃꯥꯁꯨ ꯅꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯕꯅꯦ ꯁꯥꯗꯅ ꯇꯥꯔꯝꯗꯣꯏꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯍꯥꯏ ꯌꯥꯔꯦ ꯆꯥꯛꯁꯤ ꯑꯗꯨꯝ ꯆꯥꯔꯁꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯍꯧꯅꯕꯤ ꯍꯨꯏ ꯍꯧꯗꯣꯡꯗꯧꯅ ꯉꯥꯛ ꯂꯩꯇ ꯈꯠꯅꯕꯗꯣ ꯑꯩ ꯄꯥꯝꯗꯦꯀꯣ ꯍꯣ ꯑꯩꯅꯕꯨ ꯈꯔ ꯉꯥꯡꯂꯨꯔꯗꯤ ꯏꯃꯥꯒꯤꯗꯤ ꯅꯆꯥꯅꯨꯄꯥꯁꯦ ꯀꯟꯈꯠꯇꯅ ꯑꯗꯨꯝ ꯊꯝꯃꯣ ꯍꯌꯦꯡꯋꯥꯏ ꯁꯣꯏꯔꯀꯥꯟꯗ ꯑꯩꯅ ꯍꯥꯏꯕꯗꯣ ꯆꯨꯝꯈ꯭ꯔꯦꯗꯥ ꯍꯥꯏꯅ ꯈꯜꯂꯛꯇꯣꯏꯗꯣ ꯃꯆꯦꯗ ꯈꯣꯏꯃꯨꯗꯨ ꯄꯩꯅ ꯍꯦꯛꯇ ꯌꯦꯡꯂꯛꯏ ꯊꯕꯥꯁꯨ ꯎꯔꯗꯨꯅ ꯈꯣꯏꯃꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ ꯀꯩꯅꯣ ꯅꯃꯤꯠ ꯄꯩꯅ ꯑꯃꯨꯛ ꯌꯦꯡꯉꯤꯗꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯅꯃꯤꯠꯇꯣ ꯀꯣꯊꯣꯛꯂꯒ ꯊꯝꯃꯣ ꯍꯥꯏꯕ꯭ꯔꯣ ꯑꯩꯉꯣꯟꯗꯅꯦ ꯌꯥꯝꯅ ꯍꯧꯔꯛꯀꯅꯨ ꯏꯆꯦꯗꯤ ꯃꯥꯏꯕꯤꯅꯤꯅ ꯑꯩꯒꯤ ꯇꯨꯡꯗ ꯊꯣꯛꯀꯗꯕ ꯂꯣꯏꯅ ꯈꯪꯕꯅꯤꯅ ꯍꯣꯏ ꯑꯩꯗꯤ ꯃꯥꯏꯕꯤꯅꯤ ꯑꯗꯨꯅꯕꯨ ꯅꯪꯒꯤ ꯐꯅꯕ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯃꯆꯥ ꯑꯅꯤꯗꯨꯅꯁꯨ ꯃꯈꯥ ꯇꯥꯅ ꯈꯠꯅꯔꯛꯄꯗꯨꯗ ꯃꯃꯥꯅ ꯈꯥꯝꯃꯤ ꯍꯩ ꯀꯔꯤꯅꯣꯅꯦꯍꯦ ꯈꯔ ꯉꯥꯡꯅꯔꯗꯤ ꯌꯥꯔꯦ ꯆꯥꯛꯁꯦ ꯆꯥꯁꯤ ꯍꯥꯏꯔꯒ ꯁꯨꯝ ꯈꯠꯅꯗꯅ ꯂꯩꯅꯦ ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤꯅꯦ ꯉꯁꯤꯅꯦ ꯑꯩꯒꯤ ꯃꯆꯤꯡ ꯑꯔꯥꯡꯕꯤꯗꯣ ꯂꯥꯛꯇꯅ ꯗꯝ ꯐꯨꯗꯔꯛꯑꯣ ꯍꯧꯔꯤ ꯅꯣꯏꯁꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯐꯥꯔꯦꯅ ꯅꯣꯏꯅ ꯈꯜꯂꯁꯨ ꯑꯩꯒꯤ ꯃꯤꯠꯇꯗꯤꯅꯦ ꯉꯔꯥꯡ ꯅꯍꯥꯟꯇꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯁꯛꯇꯝꯗꯨꯅꯤ ꯎꯔꯤꯕ ꯅꯣꯏꯅꯦ ꯑꯩꯅ ꯄꯥꯝꯗꯕ ꯁꯥꯎꯗꯧꯕ ꯊꯕꯛ ꯇꯧꯅꯨꯀꯣ ꯅꯣꯏ ꯃꯃꯥꯅ ꯆꯩꯕꯗꯒꯤ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤ ꯉꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯆꯥꯕꯁꯨ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯊꯕꯥꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤ ꯃꯃꯥꯗꯤ ꯇꯨꯝꯅꯤꯡꯂꯦ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯤ ꯈꯣꯏꯃꯨꯗꯤ ꯃꯄꯥꯟꯗ ꯐꯝꯂꯒ ꯃꯊꯟꯇ ꯋꯥꯈꯜ ꯈꯜꯂꯤ ꯑꯩꯈꯣꯏ ꯆꯦꯁꯦ ꯀꯃꯥꯏꯅ ꯃꯌꯨꯝ ꯄꯥꯜꯍꯟꯅꯤ ꯅꯨꯄꯥꯅ ꯂꯧꯕꯤꯌꯨ ꯌꯥꯗ꯭ꯔꯒꯅ ꯀꯝꯗꯧꯕ ꯃꯌꯨꯝ ꯄꯥꯜꯂꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦꯅ ꯈꯜꯂꯣ ꯑꯩꯕꯨ ꯀꯔꯤꯅꯣꯕ ꯇꯧꯗꯣꯏꯁꯦ ꯀꯥꯟꯅꯗꯦ ꯃꯁꯤꯗꯤ ꯑꯩꯅ ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯒ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯏꯆꯦꯁꯦ ꯑꯝꯇꯗꯤ ꯂꯥꯛꯅꯒꯦꯕ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝ ꯑꯣꯠꯄ
ꯃꯥꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯀꯥꯟꯗꯨꯗ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯈꯨꯠ ꯑꯃ ꯊꯝꯂꯛꯄꯗꯨꯗ ꯃꯁꯥꯗꯨ ꯏꯈꯪ ꯍꯦꯛ ꯈꯪꯂꯗꯨꯅ ꯁꯠ ꯑꯣꯟꯊꯣꯔꯛꯏ꯫ ꯃꯆꯦ ꯑꯣꯏꯔꯝꯕꯗꯨꯗ ꯁꯥꯎꯅ ꯍꯦꯛꯇ ꯆꯩꯔꯛꯏ꯫ ꯀꯩꯅꯣ ꯏꯆꯦꯕꯨ ꯉꯥꯎꯕ꯭ꯔꯣ? ꯇꯨꯡꯗꯒꯤ ꯋꯥ ꯀꯔꯤ ꯁ꯭ꯋꯥꯏꯗ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯗꯨꯕꯨ ꯃꯤ ꯁꯤꯟꯅꯔꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯅꯪ ꯀꯩꯗꯧꯕꯩ ꯅꯊꯟꯇ ꯁꯤꯗ ꯂꯩꯌꯨ ꯍꯥꯏꯒꯦ? ꯀꯥꯗ ꯆꯪꯂꯒ ꯇꯨꯃꯤꯟ ꯍꯤꯞꯇꯅ ꯄꯣꯊꯥꯒꯦꯗꯤ ꯍꯥꯏꯗꯗꯅ ꯃꯄꯥꯟꯁꯤꯗ ꯐꯝꯂꯒ ꯀꯅꯥꯏ ꯋꯥꯈꯜꯕꯨ ꯈꯜꯂꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯅ ꯀꯧꯕꯗꯤ ꯅꯪꯗꯤ ꯇꯥꯖꯗ꯭ꯔꯒ? ꯑꯃꯨꯛꯈꯛ ꯅꯠꯇꯤ ꯑꯩꯅ ꯀꯧꯔꯤꯗꯣ 3-4ꯔꯛꯅꯤ꯫ ꯇꯥꯃꯟꯗꯕꯒꯤ ꯅꯁꯥ ꯅꯣꯝꯂꯒ ꯀꯧꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯍꯦꯛꯇ ꯑꯖꯣꯝ ꯁꯥꯔꯤꯗꯣ ꯅꯃꯥꯏꯗꯨ ꯀꯥꯏꯒꯦ ꯍꯥꯏꯕ꯭ꯔꯥ? ꯃꯆꯦꯅ ꯃꯥꯕꯨ ꯀꯧꯏ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯉꯥꯛꯇꯤ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯤ꯫ ꯃꯥꯕꯨ ꯑꯁꯦꯡꯕꯒꯤ ꯇꯥꯍꯧꯗ꯭ꯔꯕꯔꯥ ꯅꯠꯇ꯭ꯔꯒ ꯃꯆꯦꯅ ꯍꯥꯏꯖꯤꯜꯂꯤꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯉꯝꯅꯕ ꯍꯦꯛꯇ ꯌꯦꯠꯂꯤ꯫ ꯍꯣꯏꯅꯦ, ꯏꯆꯦꯅ ꯀꯧꯕꯗꯣ ꯑꯩꯅ ꯇꯥꯗ꯭ꯔꯁꯨ ꯃꯤꯕꯨ ꯍꯦꯛꯇ ꯄꯥꯈꯠꯅꯕ ꯇꯧꯕꯗꯨꯗꯤ ꯐꯠꯃꯟꯗꯦ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯅ ꯏꯆꯦꯗ ꯇꯧꯕ ꯑꯣꯏꯔꯗꯤ ꯎꯔꯥꯎ ꯊꯔꯥꯎꯗꯅ ꯑꯩꯁꯦ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯇꯧꯔꯛꯀꯅꯤꯅꯦ꯫ ꯀꯧꯔꯤꯕ꯭ꯔꯥ ꯀꯧꯗ꯭ꯔꯤꯕꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯑꯩꯅ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯔꯕꯅꯤꯅ ꯌꯥꯔꯅꯤꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤꯔꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯈꯣꯏꯃꯨꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄꯗꯨꯗ ꯊꯕꯥꯗꯨ ꯍꯦꯛꯇ ꯁꯥꯎꯖꯤꯜꯂꯤ꯫ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯍꯥ? ꯑꯩꯅ ꯀꯧꯔꯤꯕꯗꯣ ꯅꯪꯅ ꯇꯥꯖꯗ꯭ꯔꯒ ꯀꯧꯗꯦ ꯀꯥꯏꯗꯤ ꯀꯩꯅꯣ? ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ? ꯏꯆꯦꯅ ꯃꯐꯠꯇ ꯁꯥꯎꯔꯤꯗꯨꯅ ꯀꯩꯒꯤ? ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯏꯆꯦꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯒꯦ? ꯏꯆꯦꯅ ꯇꯧꯔꯤꯁꯤꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯏꯆꯦ, ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯂꯣꯏꯁꯤꯟꯅꯁꯤ, ꯑꯗꯨꯒ ꯊꯕꯛ ꯄꯥꯡꯊꯣꯛꯀꯦ꯫ ꯀꯩ ꯋꯥꯅꯣ ꯅꯪꯅ ꯃꯇꯥꯡ ꯆꯥꯗ ꯇꯧꯔꯛꯂꯤꯁꯦ? ꯍꯧꯖꯤꯛ ꯁꯥꯟꯅꯗ꯭ꯔꯗꯤ ꯌꯥꯗꯕꯁꯤ ꯃꯉꯥꯏꯔꯦ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯥ? ꯍꯣꯏ, ꯌꯥꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯃꯛ ꯁꯥꯟꯅꯗꯧꯅꯤ꯫ ꯍꯌꯦꯡ ꯑꯃꯨꯛ ꯀꯥꯎꯈ꯭ꯔꯗꯤ ꯀꯝꯗꯧꯅꯤ? ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯂꯤꯀꯥꯟꯁꯤꯗ ꯍꯦꯛꯇ ꯁꯥꯟꯅꯗꯧꯅꯤ꯫ ꯌꯥꯔꯦ, ꯀꯣꯊꯗꯅ ꯂꯩꯔꯅꯨ꯫ ꯍꯥꯏꯗꯧ ꯋꯥꯗꯣ ꯁꯠ ꯍꯥꯏꯌꯨ꯫ ꯑꯩ ꯃꯇꯝ ꯂꯩꯇꯦ꯫ ꯅꯪꯗꯤ ꯅꯨꯄꯥꯅꯤ ꯃꯨꯛꯇꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯌꯥꯝ ꯋꯥꯔꯕꯅꯦ ꯑꯩꯁꯦ꯫ ꯁꯠ ꯍꯥꯏꯔꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯣ꯫ ꯈꯣꯏꯃꯨꯁꯨ ꯀꯣꯊꯗꯅ ꯂꯩꯇꯦ꯫ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯨ ꯁꯠ ꯍꯦꯛꯇ ꯍꯥꯏꯔꯛꯏ꯫ ꯆꯦ, ꯅꯪ ꯌꯨꯝ ꯄꯥꯟꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯏꯆꯦꯒ ꯑꯩꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗ꯭ꯔꯤ꯫ ꯑꯗꯨꯅ ꯅꯌꯨꯝꯗꯣ ꯈꯔ ꯊꯨꯅ ꯄꯥꯟꯈ꯭ꯔꯣ꯫ ꯏꯆꯦꯅ ꯄꯥꯜꯂꯣꯏ ꯍꯥꯏꯔꯒꯅ ꯑꯩ ꯅꯨꯄꯤ ꯑꯃ ꯑꯊꯨꯕꯗ ꯈꯪꯅꯔꯒ ꯂꯨꯍꯣꯡꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯧꯄꯥꯒꯤ ꯋꯥꯁꯤꯗ ꯊꯕꯥꯗꯨ ꯈꯣꯏꯃꯨꯗ ꯊꯥꯖꯗꯅ ꯌꯦꯡꯉꯤ꯫ ꯉꯁꯤ ꯃꯧꯄꯥꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯕꯁꯤꯗ ꯃꯥꯗꯤ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯔꯤ꯫ ꯑꯗꯨꯒ ꯑꯇꯩ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ ꯍꯥꯏꯅꯁꯨ ꯃꯕꯨꯛꯅꯤꯡꯗ ꯇꯨꯃꯤꯟ ꯈꯜꯂꯤ꯫ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯃꯥꯅ ꯉꯁꯤ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯁꯦ ꯅꯤꯡꯉꯣꯜꯅꯤ ꯀꯥꯏꯅ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯇꯧꯔꯤꯕ ꯖꯥꯠꯂꯥ? ꯐꯩ, ꯑꯗꯨꯝꯅ ꯇꯧꯔꯗꯤ ꯌꯨꯝꯒ ꯄꯥꯜꯂꯣꯏ꯫ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯈꯤꯕ꯫ ꯄꯤꯕꯥ ꯅꯣꯏꯅ ꯅꯤꯡꯉꯣꯜ ꯑꯩꯈꯣꯏꯁꯦ ꯇꯥꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯤꯕ꯫ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝ ꯇꯨꯃꯤꯟ ꯈꯟꯈ꯭ꯔꯤ꯫ ꯃꯆꯦꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯁꯤꯗ ꯈꯣꯏꯃꯨꯗꯣ ꯑꯃꯨꯛꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯏꯆꯦ? ꯑꯩꯅ ꯍꯥꯏꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ꯫ ꯏꯆꯦꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯌꯨ ꯉꯁꯤꯗꯤ꯫ ꯇꯨꯃꯤꯟ ꯂꯩꯕꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯑꯗꯨꯅ ꯏꯆꯦꯅ ꯀꯔꯤ ꯄꯥꯝꯕ ꯀꯔꯤ ꯈꯟꯕ ꯍꯥꯏꯗꯣ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯕꯤꯌꯨ꯫ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯀꯔꯤꯅꯣ ꯑꯇꯣꯝꯕ? ꯑꯩꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥ ꯄꯨꯁꯤꯜꯂꯛꯂꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯉꯦ ꯂꯩꯅꯤ, ꯂꯩꯅꯤꯡꯗ꯭ꯔꯦ ꯌꯨꯝ ꯄꯥꯟꯈꯤꯅꯤ꯫ ꯅꯪꯅ ꯃꯁꯤꯗ ꯑꯋꯥꯠ ꯑꯄꯥ ꯁꯥꯗꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯌꯨ ꯍꯥꯏꯗꯤ? ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯅꯨꯄꯤꯒꯤ ꯁꯤꯟ, ꯅꯨꯄꯥꯒꯤ ꯁꯤꯟ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤ꯫ ꯃꯆꯦꯒꯤ ꯋꯥꯁꯤꯗ ꯈꯣꯏꯃꯨꯗꯣ ꯀꯔꯦꯝꯅꯅ ꯃꯆꯦꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯏꯆꯦꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯏꯆꯦꯗꯤ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯁꯤꯟ ꯈꯥꯏꯗꯗꯥꯏꯅꯦ? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯈꯥꯏꯕꯒꯤ ꯋꯥ ꯄꯜꯂꯤꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯇꯣꯝꯕ, ꯅꯪ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯉꯣꯏ꯫ ꯃꯇꯥꯡ ꯃꯇꯥꯡꯒꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯅꯪ ꯃꯨꯟꯅ ꯇꯥꯎ꯫ ꯅꯨꯄꯤ ꯋꯥ, ꯅꯨꯄꯥ ꯋꯥ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤ꯫ ꯅꯨꯄꯤꯒꯤ ꯋꯥꯗ ꯅꯨꯄꯥꯅ ꯌꯥꯎꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯅꯨꯄꯥꯒꯤ ꯋꯥꯗ ꯅꯨꯄꯤꯅ ꯍꯦꯛ ꯌꯥꯎꯁꯤꯟꯕꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯃꯁꯤ ꯅꯪꯕꯨ ꯈꯪꯗ꯭ꯔꯤꯕꯣ? ꯑꯉꯥꯡ ꯃꯆꯥ ꯇꯥꯕ ꯋꯥꯈꯜ ꯈꯟꯒꯅꯨ꯫ ꯇꯧꯊꯣꯔꯛꯄꯗ ꯃꯆꯨ ꯇꯥꯅ ꯋꯥꯈꯜꯗꯣ ꯅꯤꯡꯊꯤꯅ ꯈꯜꯂꯒ ꯇꯧ꯫ ꯊꯕꯥꯗꯨ ꯃꯥꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯈꯔ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ꯫ ꯃꯆꯦ ꯍꯦꯛ ꯆꯪꯈꯤꯕꯒ ꯈꯣꯏꯃꯨꯗꯨ ꯁꯨꯃꯥꯡꯗꯨꯗ ꯑꯉꯥꯎꯕꯒꯨꯝ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯉꯥꯛ ꯂꯩ꯫ ꯆꯠꯄ ꯃꯈꯩ ꯆꯠꯂꯒ ꯍꯥꯟꯅꯒꯤ ꯐꯝꯐꯝꯗꯨꯗ ꯑꯃꯨꯛ ꯐꯝꯂꯒ ꯂꯩ꯫ ꯃꯆꯤꯟꯗꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯏꯆꯦꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯕꯗꯨꯅ ꯇꯥꯛꯄꯗꯤ ꯃꯌꯨꯝ ꯄꯥꯛꯅ ꯄꯥꯜꯂꯣꯏ ꯍꯥꯏꯕꯅꯤꯅꯦ꯫ ꯑꯗꯨꯗꯤ ꯍꯌꯦꯡꯃꯛ ꯏꯃꯥꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯍꯥꯏꯕ ꯇꯥꯕꯅꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯣꯠꯀꯦꯕ, ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯎꯁꯤꯠꯇꯕ, ꯈꯪꯅꯤꯕ, ꯀꯌꯥꯝ ꯀꯨꯏꯅ ꯌꯨꯝꯗ ꯂꯩꯕ ꯉꯝꯒꯦꯗꯨ ꯌꯦꯡꯒꯦꯕ꯫ ꯋꯥꯈꯜꯗ ꯑꯁꯨꯝ ꯈꯜꯂꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯡꯊꯤꯜ ꯋꯥꯏꯔꯝꯗꯨꯗ ꯈꯣꯏꯃꯨꯗꯨ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ꯫ ꯃꯥ, ꯑꯩꯈꯣꯏ ꯆꯦꯗꯤ ꯀꯗꯥꯏ ꯆꯠꯈꯤꯒꯦ? ꯂꯩꯕ ꯎꯗꯦꯅ꯫ ꯈꯪꯗꯦꯗ꯫ ꯉꯁꯥꯏ ꯋꯥꯏꯗꯤꯅꯦ ꯊꯕꯛ ꯑꯃ ꯂꯩ ꯆꯠꯇꯧꯕ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯗꯨ ꯆꯠꯂꯝꯗꯧꯕ ꯃꯥꯜꯂꯤꯅꯦ꯫ ꯑꯩꯁꯨ ꯃꯅꯤꯡꯗ ꯉꯥꯛ ꯂꯩꯔꯨꯔꯦ꯫ ꯑꯗꯨꯀꯥꯟꯗ ꯆꯠꯂꯝꯃꯅꯤ꯫ ꯃꯆꯦ ꯂꯩꯇꯦ ꯈꯪꯂꯕꯅꯤꯅ
ꯃꯃꯥꯗ ꯉꯔꯥꯡꯒꯤ ꯋꯥꯐꯝꯗꯨ ꯍꯧꯗꯣꯛꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯃꯥ, ꯏꯆꯦꯁꯦ ꯃꯌꯨꯝ ꯄꯥꯛꯅ ꯄꯥꯟꯗꯧ ꯃꯥꯟꯗ꯭ꯔꯦ, ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯔꯣ, ꯑꯗꯨꯒ ꯂꯨꯍꯣꯡꯂꯒꯦ꯫ ꯈꯣꯏꯃꯨꯅ ꯃꯥ ꯂꯨꯍꯣꯡꯕꯤꯔꯣ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯛꯄꯗꯨꯗ ꯃꯃꯥꯗꯨ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯃꯥꯅ ꯁꯦꯔꯥꯟꯅꯅ ꯈꯟꯈꯤꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯈꯣꯏꯃꯨꯅ ꯋꯥ ꯁꯦꯝꯗꯣꯔꯛꯏ꯫ ꯏꯃꯥꯅ ꯁꯦꯔꯥꯟꯅꯅ ꯑꯃꯨꯛ ꯈꯜꯂꯝꯅꯤ, ꯑꯩꯅ ꯍꯥꯏꯗꯤ ꯏꯆꯦꯁꯨ ꯃꯌꯨꯝ ꯄꯥꯛꯅ ꯄꯥꯟꯗꯧ ꯃꯥꯟꯗꯦ, ꯏꯃꯥꯁꯨ ꯅꯃꯧꯒꯤ ꯁꯦꯕꯥ ꯁꯣꯏꯗꯅ ꯄꯥꯝꯂꯝꯒꯅꯤ, ꯑꯗꯨꯅ ꯏꯃꯥꯅ ꯅꯆꯥꯒꯤ ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯑꯩꯅ ꯌꯨꯝ ꯌꯥꯝ ꯄꯥꯅꯤꯡꯕꯒꯤ ꯍꯥꯏꯕ ꯅꯠꯇꯦ, ꯏꯆꯦꯒ ꯑꯩꯒ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯇꯧꯕꯒꯤ ꯈꯠꯅꯕꯗꯨꯁꯨ ꯈꯔ ꯐꯅꯕ ꯍꯥꯏꯕꯅꯤ꯫ ꯅꯨꯄꯤ ꯊꯤꯔꯗꯤ ꯏꯆꯦꯁꯨ ꯏꯀꯥꯏꯗꯅ ꯑꯩꯉꯣꯟꯗ ꯉꯥꯡꯕꯗꯨ ꯄꯥꯛꯅ ꯇꯧꯔꯔꯣꯏ, ꯑꯗꯨꯒ ꯑꯃꯅ ꯂꯥꯛꯇꯧꯔꯤꯕ ꯅꯃꯧꯗꯨꯒ ꯏꯆꯦꯒꯅ ꯊꯕꯛ ꯂꯣꯏꯅ ꯇꯧꯖꯔꯅꯤ, ꯑꯩꯅ ꯁꯦꯜ ꯇꯥꯜꯂꯅꯤ꯫ ꯁꯤ ꯑꯣꯏꯔꯗꯤ ꯏꯃꯥꯁꯨ ꯅꯦꯅꯥ ꯇꯥꯅ ꯂꯩꯕ ꯌꯥꯔꯦꯗꯅ, ꯏꯃꯥꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯏꯆꯦ ꯏꯕꯥꯅꯤ ꯅꯨꯡꯇꯤꯒꯤ ꯈꯠꯅꯕꯗꯣ꯫ ꯃꯃꯥꯗꯨꯁꯨ ꯃꯆꯥꯅ ꯍꯥꯏꯔꯤ ꯋꯥꯗꯨ ꯃꯨꯟꯅ ꯈꯜꯂꯤ꯫ ꯉꯥ ꯈꯠꯂꯒ ꯇꯞꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯁꯨꯅꯦ ꯏꯃꯧꯕꯨꯗꯤ ꯄꯥꯝꯂꯕꯅꯤ, ꯑꯗ ꯅꯆꯦ ꯂꯨꯍꯣꯡꯗ꯭ꯔꯤꯕꯅꯤꯅ ꯑꯃꯨꯛꯁꯨ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯕ꯫ ꯑꯗꯣ ꯅꯪꯅ ꯅꯆꯦꯁꯤ ꯃꯌꯨꯝ ꯄꯥꯛꯅ ꯄꯥꯟꯈꯤꯔꯣꯏ ꯍꯥꯏꯔꯤꯁꯤꯅ ꯀꯝꯗꯧꯅꯅꯣ? ꯏꯃꯥꯗꯗꯤ ꯅꯆꯦ ꯅꯣꯡꯃꯇ ꯑꯁꯤꯒꯨꯝꯕꯒꯤ ꯋꯥ ꯍꯥꯏꯗꯦꯅꯦ꯫ ꯏꯃꯥꯗ ꯍꯥꯏꯗ꯭ꯔꯁꯨ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯕꯅꯤ, ꯑꯗꯨꯅꯅꯤ ꯑꯩꯅꯁꯨ ꯏꯃꯥꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯌꯨ ꯍꯥꯏꯔꯤꯁꯤ꯫ ꯍꯣꯏ, ꯏꯆꯥꯒꯤ ꯅꯨꯄꯤ ꯑꯃꯅꯦ ꯏꯃꯥꯅ ꯊꯤꯔꯒꯦ, ꯑꯗꯣ ꯋꯥꯐꯝꯁꯤ ꯅꯆꯦꯗꯁꯨ ꯈꯪꯍꯟꯈꯤꯁꯤ, ꯑꯗꯨꯛꯇ ꯍꯥꯟꯅ ꯇꯧꯕꯗꯤ ꯌꯥꯔꯣꯏ꯫ ꯅꯆꯦꯗ ꯍꯦꯛ ꯈꯪꯍꯜꯂꯝꯗ ꯊꯕꯛ ꯇꯧꯕꯗ ꯋꯥꯔꯧꯈꯤꯅꯤ꯫ ꯍꯣꯏ, ꯏꯃꯥꯅ ꯁꯤ ꯐꯅꯤ ꯍꯥꯏꯗꯣ ꯑꯗꯨꯝ ꯇꯧ꯫ ꯑꯗꯣ ꯑꯩꯁꯨ ꯏꯇꯥꯎ ꯁꯅꯥꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯐꯔꯦ ꯆꯠꯂꯨꯔꯣ, ꯑꯗꯣ ꯄꯪꯊꯦꯡ ꯊꯦꯡꯅꯁꯨ ꯍꯜꯂꯛꯀꯅꯨ꯫ ꯅꯆꯦꯗꯣ ꯂꯝꯕꯤꯗ ꯊꯦꯡꯅꯔꯕꯗꯤ ꯏꯃꯥꯅ ꯈꯔ ꯊꯨꯅ ꯍꯜꯂꯛꯅꯕ ꯍꯥꯏꯌꯨꯀꯣ꯫ ꯍꯣꯏ ꯃꯥ, ꯍꯥꯏꯔꯝꯒꯦ꯫ ꯈꯣꯏꯃꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯃꯆꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯃꯥꯗꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ, ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯃꯃꯧ ꯑꯣꯏꯅ ꯍꯥꯏꯔꯨꯁꯤꯒꯦꯅ꯫ ꯑꯗꯨꯕꯨ ꯃꯥꯅ ꯐꯅ ꯀꯨꯏꯅ ꯈꯜꯂꯕꯁꯨ ꯀꯅꯥꯁꯨ ꯈꯪꯕ ꯂꯩꯇ꯭ꯔꯤ, ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯂꯒ ꯇꯥꯟꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯈꯣꯏꯃꯨꯗꯨ ꯁꯅꯥꯍꯣꯏꯒꯤ ꯌꯨꯝꯗ ꯌꯧꯔꯛꯂꯤ꯫ ꯍꯦꯛ ꯌꯧꯕꯒ ꯀꯩꯁꯨ ꯀꯣꯏꯗꯅ ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯁꯤꯜꯂꯤ꯫ ꯃꯇꯥꯎ ꯁꯅꯥꯁꯨ ꯐꯤ ꯈꯔ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯎ, ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯄꯨ ꯐꯤꯌꯥꯝ ꯑꯃ ꯂꯣꯏꯁꯤꯜꯂꯤꯗꯨꯕꯣ? ꯄꯥꯕꯨꯡꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ, ꯂꯩꯕ ꯎꯗꯦꯅ? ꯃꯇꯥꯎ ꯈꯣꯏꯃꯨ ꯑꯣꯏꯔꯝꯕꯗꯨꯗ ꯁꯅꯥꯁꯨ ꯈꯨꯝꯃꯤ꯫ ꯀꯗꯥꯏꯗꯕꯨ ꯆꯠꯂꯨꯅꯦ ꯍꯥꯏꯒꯦ? ꯏꯅꯦ ꯑꯃꯨꯕꯤꯒꯤ ꯄꯣꯠꯐꯝꯗ ꯆꯠꯈꯤꯕꯅꯤ, ꯅꯣꯡꯃꯒꯤ ꯆꯠꯇ꯭ꯔꯕꯗꯤ ꯆꯥꯛ ꯆꯥꯕ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯗꯨ ꯇꯧꯔꯕꯅꯤ꯫ ꯍꯅꯨ ꯊꯪꯅ ꯅꯨꯄꯤ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯀꯦ ꯈꯜꯂꯤ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯄꯥꯕꯁꯦ꯫ ꯈꯣꯏꯃꯨꯁꯨ ꯃꯇꯥꯎꯒꯤ ꯋꯥꯁꯤꯗ ꯅꯣꯛꯂꯒ ꯑꯗꯨ ꯇꯥꯏꯌꯦ ꯄꯥꯕꯨꯡꯁꯨ ꯌꯥꯏꯅꯦ, ꯍꯧꯖꯤꯛꯄꯨ ꯅꯨꯄꯤ ꯑꯃꯨꯛ ꯀꯣꯏꯔꯤꯗꯣ ꯃꯆꯥ ꯐꯥꯎꯕ ꯄꯥꯈꯪ ꯐꯥꯔꯕꯅꯤ, ꯃꯃꯧ ꯑꯃ ꯊꯤꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯍꯥꯏꯗꯦ꯫ ꯃꯃꯧꯒꯤ ꯁꯦꯕꯥ ꯄꯥꯝꯗꯕꯒꯤ ꯅꯨꯄꯤ ꯂꯨꯝꯕ ꯆꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯣꯏ, ꯑꯣꯏꯔꯝꯅꯤ꯫ ꯑꯗꯣ ꯏꯇꯥꯎꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯂꯤꯁꯤꯕꯣ? ꯀꯩꯁꯨ ꯂꯩꯇꯦꯗ, ꯏꯇꯥꯎꯁꯨ ꯎꯗ ꯀꯨꯏꯔꯦꯅ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤ꯫ ꯑꯗꯣ ꯏꯇꯥꯎ, ꯅꯪꯁꯨ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯕꯗꯤ ꯌꯥꯔꯕꯅꯤ, ꯅꯨꯄꯤꯗꯧꯅ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯑꯗꯨꯝ ꯁꯨꯔꯒ ꯂꯩꯔꯤꯗꯨ ꯋꯥꯗꯕ꯭ꯔꯣ ꯅꯪꯕꯣ? ꯏꯇꯥꯎ, ꯅꯪꯅꯗꯤ ꯌꯥꯝ ꯂꯥꯏꯅ ꯍꯥꯏꯔꯤꯕ, ꯌꯥꯗ ꯇꯧꯔꯤꯅꯤꯅꯦ꯫ ꯏꯃꯥꯗꯨ ꯂꯩꯖꯔꯝꯂꯗꯤ ꯐꯗꯧꯕ, ꯏꯃꯥ ꯂꯩꯇ꯭ꯔꯁꯨ ꯏꯆꯦꯗ ꯏꯆꯜ ꯑꯃ ꯂꯩꯔꯝꯂꯗꯤ ꯈꯔꯁꯨ ꯐꯗꯧꯅꯤ, ꯑꯗꯨꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯊꯟꯇꯅ ꯂꯣꯏꯅ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯄꯥꯕꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯊꯕꯛ ꯇꯧ ꯍꯥꯏꯕꯗꯨꯁꯨ ꯍꯦꯛ ꯇꯜꯂꯤꯗꯣ, ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯨꯄꯤ ꯁꯥꯗꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ꯫ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯅꯨꯄꯤ ꯊꯤꯔꯣ ꯍꯥꯏꯔꯤ, ꯅꯪꯗꯤ ꯊꯤꯕ ꯌꯥꯗ꯭ꯔꯤꯕꯣ? ꯏꯆꯦꯗꯨꯅ ꯀꯔꯝ ꯀꯥꯟ ꯂꯨꯍꯣꯡꯅꯤ ꯍꯥꯏꯒꯦ? ꯂꯤꯗ꯭ꯔꯤꯀꯥꯟ ꯍꯣꯡꯅꯕ ꯍꯥꯏꯌꯨꯅꯦ, ꯍꯌꯦꯡꯋꯥꯏ ꯅꯨꯄꯥꯁꯨ ꯐꯪꯗ ꯂꯤꯁꯨ ꯍꯦꯛ ꯂꯤꯁꯤꯜꯂꯨ, ꯑꯣꯟꯊꯣꯛꯄ ꯃꯇꯧ ꯑꯃ ꯍꯥꯏꯗꯨ ꯑꯣꯏꯕ ꯇꯥꯔꯤꯅꯦ꯫ ꯈꯣꯏ ꯆꯦꯗꯤ ꯃꯌꯨꯝ ꯄꯥꯛꯅ ꯄꯥꯜꯂꯣꯏ ꯈꯪꯉꯤ, ꯑꯗꯨꯅ ꯏꯃꯥꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯌꯨ ꯍꯥꯏꯔꯝꯂꯕꯅꯤ꯫ ꯏꯃꯥꯁꯨ ꯍꯣꯏ ꯍꯥꯏꯍꯧꯔꯕꯅꯤ, ꯑꯗꯨꯅ ꯑꯊꯨꯕꯗ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯂꯥꯛꯂꯅꯤ꯫ ꯁꯅꯥꯗꯨ ꯏꯉꯛꯉꯛꯅ ꯀꯔꯤꯅꯣꯅꯦ, ꯏꯆꯦꯁꯨ ꯂꯩꯔꯤ, ꯏꯆꯦ ꯀꯥꯜꯂꯒ ꯅꯪ ꯍꯣꯡꯕ ꯍꯥꯏꯗꯨ ꯅꯨꯡꯉꯥꯏꯇꯦꯗ ꯏꯇꯥꯎ꯫ ꯑꯗꯨꯏ ꯁꯔꯨꯛ ꯏꯆꯦꯒꯤ ꯅꯨꯄꯥ ꯑꯃ ꯍꯥꯟꯅ ꯊꯤꯕꯤꯀꯣ, ꯑꯗꯨꯒ ꯃꯇꯝ ꯆꯥꯔꯤꯀꯥꯟꯗ ꯂꯨꯍꯣꯡꯕꯤꯌꯨꯗꯅ꯫ ꯑꯁ ꯏꯇꯥꯎ, ꯑꯣꯏꯔꯔꯣꯏ, ꯑꯩꯈꯣꯏ ꯆꯦꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯕ ꯃꯤ ꯅꯠꯇꯦꯃꯤ, ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅ ꯈꯠꯅꯕꯅ ꯐꯩ, ꯑꯩꯅꯁꯨ ꯍꯥꯏꯔꯕꯅꯤ, ꯑꯗꯣ ꯃꯁꯥꯅ ꯌꯥꯗꯦꯕ꯫ ꯑꯩꯈꯣꯏꯅ ꯁꯤꯜꯂꯨꯔꯒ ꯑꯃꯨꯛ ꯆꯣꯠꯅꯗꯧ ꯁꯔꯨꯛ ꯃꯁꯥꯅ ꯄꯥꯝꯂꯀꯥꯟꯗ ꯑꯗꯨꯝ ꯍꯣꯡꯖꯔꯤ, ꯑꯩꯈꯣꯏꯅ ꯑꯋꯥꯠ ꯑꯄꯥ ꯁꯥꯏ ꯀꯩꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ, ꯑꯗꯨꯅ ꯇꯜꯂꯤ ꯋꯥ ꯉꯥꯡꯗꯧꯕ꯫ ꯍꯣꯏꯅꯦ, ꯏꯆꯦꯗ ꯋꯥ ꯈꯔꯗꯤ ꯄꯦꯠꯄꯅꯤ, ꯍꯣꯏꯗ ꯃꯁꯥꯅ ꯄꯥꯝꯂꯒ ꯇꯧꯕꯗꯨꯅ ꯐꯔꯦꯗ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯁꯥꯟꯅꯔꯤ꯫ ꯁꯣꯝꯗꯅ ꯊꯕꯥꯗꯨ ꯆꯠꯄ ꯃꯈꯩ ꯆꯠꯂꯨꯔꯒ ꯍꯧꯖꯤꯛꯇꯗ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯤ꯫ ꯃꯃꯥꯁꯨ ꯃꯥꯡꯒꯣꯜꯗ ꯐꯤꯅꯥ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥ ꯍꯜꯂꯛꯄꯗꯨ ꯎꯕꯒ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯤ꯫ ꯊꯕꯥ, ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯎꯅꯦ, ꯋꯥ ꯑꯃ ꯈꯟꯅꯁꯤ꯫
ꯊꯕꯥꯁꯨ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯐꯝꯊꯩ ꯑꯗꯨꯒ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯣ ꯇꯥꯔꯒꯦ ꯍꯥꯏꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯃꯃꯥꯁꯨ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯏ ꯌꯦꯡꯉꯣꯏ ꯅꯧꯄꯥꯁꯤ ꯂꯨꯍꯣꯡꯕꯤꯔꯁꯤ ꯏꯃꯥꯁꯨꯅꯦ ꯏꯃꯧꯒꯤ ꯁꯦꯕꯥ ꯀꯥꯏꯗꯣ ꯄꯥꯝꯃꯤ ꯃꯤꯗꯤ ꯃꯁꯨ ꯎꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯔꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯧꯁꯨ ꯎꯗ ꯏꯁꯨꯁꯨ ꯎꯕ ꯐꯪꯗ ꯑꯩ ꯁꯤꯕꯅ ꯍꯥꯟꯈꯤꯅꯤ ꯑꯗꯨꯅꯅꯦ ꯏꯃꯥꯅ ꯈꯔ ꯀꯜꯂꯤꯉꯩ ꯅꯧꯄꯥꯒꯤ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯇꯧꯁꯤ ꯅꯪꯁꯨ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯏꯄꯟ ꯄꯟꯗꯦ ꯏꯃꯥꯅ ꯁꯨꯝ ꯌꯦꯡꯕꯗꯁꯨ ꯅꯨꯄꯥ ꯅꯍꯥꯒꯤ ꯋꯥꯈꯜꯁꯨ ꯀꯌꯥ ꯈꯟꯗꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯅꯧꯄꯥꯒꯤ ꯍꯥꯟꯅ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯅꯤ ꯏꯃꯥꯅ ꯈꯜꯂꯤ ꯅꯪꯅ ꯀꯔꯤ ꯈꯟꯕ ꯍꯥꯏꯗꯨ ꯏꯃꯥꯗ ꯍꯥꯏꯌꯨ ꯍꯣꯏ ꯏꯃꯥꯅ ꯍꯥꯏꯗꯨꯁꯨ ꯆꯨꯝꯃꯤ ꯑꯩ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜ ꯄꯥꯛꯅ ꯈꯟꯗꯦ ꯑꯗꯨꯅ ꯏꯃꯥꯅ ꯍꯥꯏꯕꯒꯨꯝ ꯑꯩꯈꯣꯏ ꯑꯇꯣꯝꯕꯒꯤ ꯍꯥꯟꯅ ꯍꯣꯡꯕ ꯍꯥꯏꯗꯨ ꯇꯧꯔꯁꯤ ꯑꯩꯒꯤꯗꯤ ꯈꯔ ꯇꯞꯅ ꯈꯟꯅꯁꯤ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯅꯨꯄꯤ ꯑꯐꯕ ꯀꯅꯥ ꯀꯅꯥꯗꯤ ꯈꯪꯕ ꯂꯩꯒꯦ ꯅꯪꯕꯨ ꯅꯪꯅ ꯈꯪꯕ ꯂꯩꯔꯗꯤ ꯏꯃꯥꯗ ꯍꯥꯏꯌꯨꯅꯦ ꯊꯕꯥꯗꯨ ꯉꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯒ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯅꯨꯄꯤ ꯑꯃꯕꯨꯗꯤ ꯂꯩ ꯑꯗꯣ ꯃꯆꯤꯟꯗꯤ ꯈꯔ ꯀꯜꯂꯤ ꯊꯕꯛꯇꯤ ꯁꯨꯕ ꯌꯥꯝ ꯀꯟꯕꯅꯤ ꯍꯥꯏ ꯃꯆꯤꯟ ꯀꯟꯕꯗꯨꯗꯤ ꯁꯦꯝꯗꯣꯛꯂꯒ ꯂꯣꯏꯔꯦ ꯁꯨꯕ ꯀꯜꯂꯤꯕꯗꯨ ꯃꯗꯨꯅꯤ ꯏꯃꯥꯅ ꯄꯥꯝꯂꯤꯕ ꯁꯨꯕꯕꯨ ꯀꯜꯂꯕꯗꯤ ꯅꯨꯡꯉꯥꯏꯅ ꯃꯤꯗ ꯍꯪꯗꯅ ꯂꯩꯕ ꯉꯝꯗꯧꯔꯤꯕꯅꯤ ꯑꯗꯣ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯌꯨꯅꯤ ꯑꯩꯈꯣꯏ ꯑꯁꯣꯝ ꯃꯈꯥꯔꯣꯝꯒꯤ ꯏꯅꯦ ꯀꯨꯁꯨꯝꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯔꯥꯡꯗꯨꯅꯤ ꯏꯃꯥꯕꯨ ꯈꯪꯗ꯭ꯔꯕꯣ ꯍꯩꯃ ꯍꯩꯃ ꯂꯩꯔꯥꯡ ꯑꯣꯏꯔꯦ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤꯒꯤ ꯈꯪꯗꯅꯤ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯗꯤ ꯃꯤꯅ ꯍꯥꯏꯅꯔꯤꯕꯅꯤ ꯃꯆꯤꯟ ꯀꯜꯂꯁꯨ ꯊꯕꯛ ꯇꯧꯕꯗ ꯃꯆꯨ ꯇꯥꯏ ꯍꯥꯏꯗꯅ ꯐꯔꯦ ꯐꯔꯦ ꯏꯃꯥꯅꯤꯌꯥ ꯉꯁꯤ ꯍꯌꯦꯡꯁꯤꯒꯤ ꯃꯅꯨꯡꯗ ꯅꯅꯦ ꯀꯨꯁꯨꯝ ꯍꯣꯏꯗ ꯆꯠꯂꯒ ꯋꯥꯁꯤ ꯍꯧꯗꯣꯛꯂꯨꯔꯒꯦ ꯃꯈꯣꯏꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯁꯨ ꯍꯦꯛꯇ ꯄꯤꯗ ꯌꯥꯗꯦꯅ ꯈꯨꯔꯨꯝꯂꯒ ꯑꯣꯏꯔꯁꯨ ꯍꯥꯏꯔꯨꯔꯗꯧꯅꯤ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯊꯕꯥꯗꯨ ꯅꯣꯛꯂꯝꯃꯤ ꯃꯃꯥꯗꯨꯁꯨ ꯅꯣꯛꯂꯛꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯈꯣꯏꯃꯨꯒꯤ ꯃꯃꯥꯗꯨ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯃꯀꯦ ꯀꯟꯅ ꯁꯦꯝꯂꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯈꯣꯏꯃꯨꯅ ꯃꯃꯥꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯏꯃꯥ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯑꯁꯨꯛ ꯉꯟꯅ ꯃꯈꯦ ꯂꯥꯡꯂꯤꯗꯨꯕꯣ ꯍꯥꯏ ꯏꯃꯧ ꯍꯥꯏꯕ ꯆꯠꯇꯧꯔꯤꯕꯅꯤ ꯇꯖꯣꯞ ꯍꯦꯛꯇ ꯆꯠꯄ ꯌꯥꯕ ꯅꯠꯇꯦꯅꯦꯍꯦ ꯃꯤꯅ ꯑꯃꯨꯛ ꯋꯥ ꯉꯥꯡꯅꯈꯤꯅꯤ ꯅꯆꯦꯗꯨꯗ ꯏꯃꯥ ꯈꯔ ꯊꯦꯡꯂꯛꯀꯅꯤꯅ ꯅꯈꯣꯏ ꯅꯆꯤꯜ ꯅꯨꯄꯥꯒꯤ ꯍꯧꯅꯕꯤ ꯑꯩ ꯂꯩꯇ꯭ꯔꯤꯉꯩ ꯈꯠꯅꯕꯗꯨ ꯇꯧꯔꯝꯒꯅꯨꯀꯣ ꯏꯃꯥ ꯆꯠꯂꯦꯍꯦ ꯑꯇꯣꯝꯕ ꯃꯃꯥꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈ꯭ꯔꯤ ꯃꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗ ꯊꯕꯥꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ ꯑꯇꯣꯝꯕ ꯏꯃꯥꯗꯤ ꯏꯃꯥ ꯀꯗꯥꯏ ꯆꯠꯅꯤ ꯍꯥꯏꯔꯝꯒꯦ ꯃꯧ ꯍꯥꯏꯅꯕ ꯆꯠꯅꯤ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯒ ꯈꯔꯁꯨ ꯊꯦꯡꯅꯤ ꯍꯥꯏꯔꯝꯕꯅꯤ ꯑꯣ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯆꯥꯛꯁꯦ ꯅꯪ ꯈꯔ ꯊꯣꯡꯉꯨ ꯑꯩ ꯐꯤ ꯈꯤꯇ ꯂꯣꯏꯁꯤꯟꯈꯤꯒꯦ ꯍꯧꯔꯛꯂꯤ ꯆꯥꯛ ꯊꯣꯡꯕꯗꯣ ꯑꯩꯒꯤ ꯊꯧꯔ ꯍꯥꯏꯕꯅꯤꯗ ꯏꯆꯦ ꯅꯪ ꯑꯃ ꯂꯩꯅ ꯑꯩꯅ ꯆꯥꯛ ꯀꯃꯥꯏ ꯊꯣꯡꯗꯣꯏꯅꯣ ꯉꯝꯃꯣꯏ ꯏꯆꯦꯅ ꯆꯥꯛꯇꯣ ꯁꯠ ꯊꯣꯡꯗꯣꯛꯂꯣ ꯑꯗꯨꯒ ꯐꯤꯗꯣ ꯏꯃꯥ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯣ ꯅꯪꯅꯤ ꯊꯕꯥꯗꯨ ꯃꯧꯄꯥꯗ ꯄꯩꯅ ꯌꯦꯡꯉꯤ ꯅꯪꯗꯤ ꯅꯣꯡꯃ ꯐꯥꯗꯣꯛ ꯆꯥꯛ ꯊꯣꯡꯕ ꯀꯩꯗꯧꯒꯦ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯆꯥꯛ ꯊꯣꯡꯕ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯕ꯭ꯔꯣ ꯆꯥꯛꯁꯦ ꯊꯣꯡꯕ ꯇꯜꯂꯒꯅ ꯉꯁꯤ ꯄꯨꯟꯅ ꯆꯔꯥ ꯍꯦꯟꯕ ꯍꯥꯏꯗꯨꯅꯤ ꯅꯇꯨ ꯂꯥꯛꯂꯀꯥꯟꯗꯤ ꯅꯇꯨꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯈꯤꯅꯤꯅꯦ ꯆꯥꯛ ꯊꯣꯡꯉ ꯍꯥꯏꯁꯨ ꯑꯗꯨꯝ ꯊꯣꯡꯈꯤꯅꯤ ꯍꯧꯖꯤꯛꯅ ꯀꯦꯗꯅ ꯋꯥꯖꯥꯎ ꯉꯥꯡꯗꯅ ꯇꯧꯕ ꯌꯥꯗꯦꯅ ꯍꯥ ꯑꯣ ꯅꯨꯄꯤꯗꯣ ꯁꯠ ꯂꯥꯛꯄꯅꯦ ꯑꯩꯅ ꯋꯥꯅ ꯉꯥꯏꯔꯤꯁꯦ ꯏꯆꯦꯒꯤ ꯃꯥꯡꯗ ꯑꯃꯨꯛꯇ ꯅꯩꯒꯦꯅ ꯈꯜꯂꯤꯕꯅꯤ ꯅꯨꯄꯤ ꯐꯥꯎꯗꯤ ꯂꯨꯅ ꯇꯧꯅꯤꯀꯣ ꯏꯆꯦꯗꯧꯅꯗꯤ ꯇꯧꯍꯜꯂꯣꯏ ꯇꯧꯔꯔꯣꯏ ꯅꯇꯨꯅ ꯈꯨꯗꯣꯝꯕꯤꯗ ꯍꯥꯞꯂꯒ ꯎꯪꯈ꯭ꯔꯗꯧꯅꯤ ꯅꯪꯅ ꯍꯧꯖꯤꯛ ꯋꯥꯖꯥꯎ ꯉꯥꯡꯂꯤꯗꯣ ꯍꯌꯦꯡ ꯋꯥꯏ ꯃꯇꯝꯗꯨ ꯂꯥꯛꯂꯀꯥꯟꯗ ꯈꯪꯅꯔꯁꯤ ꯃꯇꯝꯗꯨꯅꯤ ꯑꯩꯁꯨ ꯋꯥꯅ ꯉꯥꯏꯔꯤꯁꯦ ꯅꯪꯁꯤ ꯀꯃꯥꯏꯅ ꯂꯩꯒꯦꯗꯣ ꯍꯣꯏ ꯏꯆꯦ ꯉꯥꯏꯕꯇ ꯀꯜꯂꯣ ꯑꯗꯨꯝ ꯎꯔꯛꯈꯤꯅꯤ ꯑꯗꯣ ꯆꯥꯛꯇꯣ ꯊꯣꯡꯕꯤꯍꯧꯔꯣ ꯑꯩ ꯏꯇꯥꯎꯍꯣꯏꯗ ꯆꯠꯂꯦ ꯊꯣꯡꯕ ꯇꯜꯂꯒꯅ ꯏꯆꯦ ꯈꯛꯅꯤ ꯏꯃꯥꯒꯤ ꯈꯣꯟꯊꯤ ꯆꯥꯗꯧꯕ ꯑꯩꯗꯤ ꯏꯇꯥꯎꯍꯣꯏꯗ ꯑꯗꯨꯝ ꯆꯥꯔꯛꯂꯅꯤ ꯑꯁꯤ ꯍꯥꯏꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯆꯠꯈ꯭ꯔꯤ ꯈꯣꯏꯃꯨꯒꯤ ꯃꯇꯧꯁꯤꯗ ꯊꯕꯥꯗꯨ ꯋꯥ ꯉꯥꯡꯕꯁꯨ ꯅꯪꯍꯧꯗ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯄ ꯃꯈꯩ ꯂꯩꯍꯧꯔꯤ ꯁꯣꯝꯗ ꯀꯨꯁꯨꯝꯒꯤ ꯃꯌꯨꯝꯗ ꯈꯣꯏꯃꯨꯒꯤ ꯃꯃꯥꯗꯨ ꯌꯧꯔꯗꯨꯅ ꯋꯥ ꯈꯟꯅꯔꯤ ꯏꯅꯝꯃꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯗꯣ ꯅꯆꯜꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯈ꯭ꯔꯕ ꯋꯥꯅꯤ ꯏꯅꯝꯃꯍꯣꯏꯒ ꯁꯪꯒ ꯄꯪꯒ ꯇꯧꯕ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤꯁꯨ ꯃꯥꯏꯅꯤ ꯑꯗꯣ ꯂꯨꯍꯣꯡꯕꯗꯤ ꯈꯔ ꯇꯞꯅ ꯍꯣꯡꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯈꯔ ꯋꯥꯏ ꯀꯨꯁꯨꯝꯒꯤ ꯋꯥꯗꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩ ꯇꯥꯞ ꯑꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏ ꯀꯨꯁꯨꯝ ꯀꯔꯤꯒꯤ ꯑꯗꯨꯛ ꯂꯨꯅ ꯈꯜꯂꯤꯕꯅꯣ ꯑꯎꯟꯄꯣꯠꯀ ꯌꯥꯝꯅ ꯄꯤꯔꯛꯀꯅꯤ ꯏꯃꯧꯒꯤ ꯄꯤꯗꯕ ꯌꯥꯗꯕ ꯈꯔ ꯑꯗꯨꯛ ꯇꯝꯂꯒ ꯂꯣꯏꯔꯦ ꯑꯩꯗꯤꯅꯦ ꯑꯊꯨꯕꯗ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯗꯧꯅꯤ ꯏꯃꯧꯒꯤ ꯁꯦꯕꯥ ꯄꯥꯝꯂꯕꯅꯤ ꯅꯪꯁꯨ ꯅꯁꯨ ꯀꯥꯏꯗꯨ ꯎꯅꯤꯡꯗ꯭ꯔꯣ ꯀꯨꯁꯨꯝ ꯏꯅꯝꯃꯅ ꯍꯥꯏꯕ ꯋꯥꯁꯤꯃ ꯑꯗꯨ ꯏꯅꯝꯃꯅ ꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯁꯤꯜꯂꯁꯤ ꯑꯗꯣ ꯑꯉꯥꯡ ꯑꯅꯤꯁꯦ ꯍꯌꯦꯡ ꯋꯥꯏ ꯂꯩꯃꯤꯟꯅꯕꯗ
ꯋꯥꯈꯜꯕꯨ ꯆꯥꯟꯅꯗꯧꯔꯤꯕ ꯖꯥꯠꯂ ꯑꯩꯈꯣꯏꯒꯤꯁꯤꯃꯗꯤ ꯃꯆꯤꯟꯅ ꯈꯔ ꯀꯜꯂꯦꯗꯣ ꯃꯤꯉꯣꯟꯗ ꯐꯖꯕ ꯋꯥꯁꯨ ꯍꯥꯏꯕ ꯍꯩꯇꯕꯅꯤ ꯏꯅꯝꯃꯅ ꯍꯩꯇꯁꯤꯡꯗ ꯈꯔ ꯇꯥꯛꯄꯤꯌꯨꯀꯣ ꯏꯅꯝꯃ ꯍꯩꯃꯥ ꯑꯗꯨꯒꯤꯕꯨ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ ꯏꯃꯧꯅꯤ ꯈꯜꯂꯣꯏꯀꯣ ꯏꯆꯥ ꯅꯤꯡꯉꯣꯜꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯈꯟꯗꯧꯔꯤꯕꯅꯤ ꯑꯗꯣ ꯑꯩꯁꯨ ꯍꯟꯅꯅꯕ ꯇꯧꯔꯒꯦ ꯂꯨꯍꯣꯡꯕꯗꯤ ꯑꯊꯨꯕꯤꯗ ꯍꯣꯡꯅꯕ ꯁꯤꯜꯂꯁꯤ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯁꯨꯝ ꯂꯩꯖꯍꯧꯔꯒꯦ ꯏꯅꯝꯃ ꯑꯁꯨꯝꯅ ꯂꯩꯔꯥꯡ ꯑꯃꯗꯤ ꯈꯣꯏꯃꯨꯕꯨ ꯑꯍꯜꯁꯤꯡꯅ ꯁꯤꯟꯗꯨꯅ ꯑꯊꯨꯕꯗ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯉꯁꯤꯗꯤ ꯏꯃꯨꯡꯗꯨ ꯃꯈꯦ ꯌꯥꯝꯅ ꯂꯥꯡꯉꯤ ꯉꯝꯖꯗ꯭ꯔꯦ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯈꯛ ꯅꯠꯇꯤꯌꯦ ꯏꯅꯝꯃꯁꯨ ꯊꯕꯛ ꯃꯇꯦꯡ ꯈꯔ ꯄꯥꯡꯕ ꯌꯥꯏ ꯑꯩꯈꯛꯅ ꯁꯨꯝ ꯉꯥꯏꯗꯨꯅ ꯂꯩꯔꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯗꯣꯏꯅꯣ ꯊꯕꯥꯁꯨ ꯂꯩꯔꯥꯡꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯍꯦꯛꯇ ꯈꯠꯅꯔꯒꯦ ꯃꯇꯥꯒꯨꯝ ꯃꯆꯤꯟ ꯈꯨꯝꯃꯤ ꯍꯥꯏ ꯑꯉꯥꯡ ꯅꯪꯅ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯂꯒ ꯑꯗꯨꯝꯕ ꯋꯥꯗꯣ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯅꯄꯥꯝꯗꯒꯤ ꯀꯔꯤꯁꯨ ꯇꯥꯛꯄꯤꯗꯕꯤꯔꯛꯇꯕ꯭ꯔꯣ ꯑꯩꯅꯅꯦ ꯅꯪ ꯂꯥꯛꯇ꯭ꯔꯤꯉꯩ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯂꯣꯏꯅ ꯁꯨꯔꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯃꯨꯛ ꯁꯨꯕ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯊꯕꯛ ꯃꯌꯥꯝꯁꯤ ꯁꯨꯒꯦꯅꯕꯨ ꯂꯨꯍꯣꯡꯂꯤꯕ ꯅꯠꯇ꯭ꯔꯣ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯂꯨꯍꯣꯡꯂꯤꯅꯣ ꯍꯣꯏ ꯏꯅꯝꯃꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗꯤ ꯀꯅꯥꯁꯨ ꯇꯧꯅꯗꯤꯌꯦ ꯃꯋꯣꯏꯈꯣꯏꯁꯦ ꯃꯤꯅꯥꯏ ꯑꯣꯏꯒꯦꯅ ꯂꯥꯛꯄ ꯅꯠꯇꯤꯌꯦ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯒꯦꯅ ꯂꯥꯛꯄꯅꯤ ꯏꯅꯝꯃꯗ ꯑꯩꯅ ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯍꯥꯏꯈꯤꯗꯦ ꯊꯕꯛꯁꯦ ꯈꯔ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯏꯅꯝꯃꯅ ꯑꯗꯨꯝ ꯁꯥꯎꯕꯤꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯨ ꯈꯣꯏꯃꯨꯁꯨ ꯏꯃꯨꯡꯗꯒꯤ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯃꯥꯗꯤ ꯍꯔꯥꯎꯔꯤꯕꯅꯤ ꯂꯩꯔꯥꯡꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯈꯪꯅ ꯇꯧꯔꯛꯄꯁꯤꯗ ꯃꯆꯤꯟꯗꯁꯨ ꯌꯥꯝ ꯄꯦꯟꯅ ꯁꯣꯜꯂꯤ ꯁꯤ ꯃꯉꯥꯏꯗꯅ ꯑꯩꯅ ꯊꯥꯕ ꯇꯦꯟꯕꯨ ꯀꯔꯤꯒꯤ ꯄꯥꯜꯂꯣꯏ ꯏꯆꯦ ꯅꯪ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯝꯂꯅꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯑꯣꯠꯈꯣꯕ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯑꯃꯨꯛ ꯑꯣꯠꯄ ꯍꯧꯔꯦꯗꯅ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯂꯩꯕ ꯉꯝꯒꯦ ꯌꯦꯡꯒꯦꯕ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯈꯣꯏꯃꯨꯅ ꯂꯩꯔꯥꯡꯗ ꯖꯥꯠ ꯖꯥꯠꯀꯤ ꯋꯥ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯜꯂꯤ ꯑꯗꯨꯒ ꯃꯆꯦꯗ ꯈꯠꯅꯕ ꯍꯧꯅꯕꯁꯨ ꯍꯥꯏꯔꯝꯃꯤ ꯍꯥꯏ ꯄꯪꯒꯅꯨ ꯏꯆꯦꯁꯦ ꯂꯩꯇ꯭ꯔꯗꯤ ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯏꯆꯦꯁꯦ ꯃꯌꯨꯝ ꯄꯥꯟꯈꯤꯅꯕ ꯁꯤꯟꯗꯧꯅꯤ ꯂꯩꯔꯥꯡꯁꯨ ꯄꯪꯂꯤꯕ꯭ꯔꯥ ꯁꯤꯡꯂꯤꯕ꯭ꯔꯥ ꯈꯪꯗꯦ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤ ꯋꯥꯗꯨ ꯐꯩ ꯐꯠꯇꯦ ꯑꯃꯠꯇ ꯍꯥꯏꯗꯦ ꯃꯥꯁꯨ ꯍꯣꯏ ꯍꯣꯏ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯌꯥꯏ ꯅꯨꯡꯗꯥꯡ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯊꯕꯥꯗꯨ ꯉꯁꯤꯗꯤ ꯃꯁꯥꯗꯨ ꯋꯥꯏ ꯍꯥꯏꯗꯨꯅ ꯆꯥꯛꯇꯨ ꯁꯠ ꯆꯥꯔꯒ ꯃꯈꯨꯠ ꯍꯥꯝꯒꯦ ꯇꯧꯕꯗ ꯂꯩꯔꯥꯡꯒꯤ ꯄꯨꯈꯝꯗ ꯃꯈꯨꯠꯇꯒꯤ ꯈꯨꯖꯥꯏꯗꯨ ꯅꯥꯟꯊꯗꯨꯅ ꯆꯥꯛꯇ ꯄꯨꯂꯞ ꯍꯦꯛꯇ ꯏꯁꯤꯡ ꯍꯩꯖꯤꯜꯂꯤ ꯆꯥꯛ ꯆꯥꯔꯝꯕ ꯂꯩꯔꯥꯡꯗꯨ ꯁꯥꯎꯅꯤꯡꯗꯨꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯏꯁꯧ ꯍꯦꯛꯇ ꯂꯥꯡꯕ ꯍꯧꯔꯛꯂꯤ ꯀꯔꯤꯅꯣ ꯏꯅꯝꯃꯒꯤꯁꯤꯗꯤ ꯑꯩꯉꯣꯟꯗ ꯇꯩꯅꯕ ꯉꯝꯗ꯭ꯔꯒ ꯆꯥꯛꯁꯤꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯒ ꯈꯟꯅꯐꯝ ꯊꯤꯔꯤꯕꯅꯤꯅꯦ ꯀꯩꯅꯣꯅꯦ ꯂꯩꯔꯥꯡ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯅ ꯇꯧꯒꯦꯅ ꯇꯧꯕꯁꯨ ꯅꯠꯇꯦ ꯈꯨꯠꯇꯒꯤ ꯅꯥꯟꯊꯈꯤꯕꯅꯤ ꯈꯪꯉꯦ ꯏꯅꯝꯃꯗ ꯑꯩꯅ ꯈꯔ ꯆꯤꯟ ꯈꯨꯝꯕꯗꯨꯒꯤ ꯂꯃꯟ ꯈꯨꯝꯂꯤꯕꯅꯤ ꯑꯩꯁꯨ ꯃꯤ ꯀꯧꯕꯅꯤꯅ ꯏꯅꯝꯃꯅ ꯈꯜꯂꯤꯕ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯉꯤ ꯉꯥ ꯈꯠꯅ ꯆꯩꯅꯕꯗꯨꯒꯤ ꯑꯁꯨꯝꯅ ꯍꯦꯛꯇ ꯇꯧꯕꯁꯤꯗꯤ ꯈꯔ ꯐꯖꯃꯟꯗꯦ ꯈꯜꯂꯤ ꯏꯅꯝꯃ ꯃꯃꯥꯅ ꯈꯠꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯈꯥꯝꯗꯣꯛꯏ ꯍꯥꯏ ꯌꯥꯔꯦ ꯊꯕꯥ ꯅꯪꯁꯨ ꯌꯦꯡꯂꯒ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯂꯩꯔꯥꯡ ꯆꯥꯛ ꯂꯩꯍꯧꯗ꯭ꯔꯕꯔꯣ ꯃꯥ ꯆꯥꯛꯀ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯕꯅꯦ ꯉꯁꯤꯗꯤ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯕꯒꯤ ꯍꯥꯎꯅ ꯆꯥꯕ ꯍꯧꯗ ꯉꯥꯏꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯆꯞ ꯂꯦꯞꯄꯤ ꯃꯃꯥꯅ ꯊꯕꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯕꯣꯏ ꯉꯥꯡꯕꯣꯏ ꯇꯧꯔꯝꯃꯤ ꯅꯪ ꯑꯃꯁꯨꯅꯦ ꯊꯕꯛ ꯇꯧꯕꯗ ꯍꯟꯅ ꯇꯨꯅ ꯌꯦꯡꯗꯦꯕ ꯏꯃꯧꯁꯨ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯤꯕ ꯉꯁꯤꯗꯤ ꯅꯪ ꯑꯃ ꯏꯕꯦꯝꯃ ꯍꯟꯗꯛꯁꯦ ꯀꯩꯅꯣꯝꯃ ꯀꯟꯅ ꯇꯧꯔꯛꯂꯤꯌꯦ ꯅꯪ ꯊꯕꯥꯗꯨ ꯉꯁꯤꯗꯤ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ ꯃꯃꯥꯅ ꯅꯍꯥꯟꯈꯩ ꯉꯥꯡꯕꯗꯤ ꯀꯩꯁꯨ ꯈꯟꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯏꯃꯧ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗ ꯃꯉꯣꯟꯗꯒꯤ ꯃꯆꯥ ꯃꯃꯧꯅ ꯍꯦꯟꯅ ꯂꯨꯅ ꯈꯟꯕ ꯃꯑꯣꯡ ꯎꯠꯄꯗꯨꯗ ꯀꯞꯁꯨ ꯀꯞꯅꯤꯡꯂꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯕꯥꯕꯨ ꯑꯣꯠꯄ ꯍꯦꯟꯖꯤꯜꯂꯛꯂꯤ ꯊꯕꯥꯁꯨ ꯃꯈꯣꯏꯒꯤ ꯃꯇꯧꯁꯤꯗ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯕ ꯍꯧꯔꯤ ꯉꯁꯤꯗꯤ माꯒ ꯍꯥꯟꯅ ꯀꯥꯕ ꯈꯪꯅꯔꯝꯕ ꯅꯨꯄꯥꯗꯨ ꯀꯧꯔꯒ ꯆꯦꯟꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯕꯥ ꯆꯦꯟꯕꯒꯤ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯂꯤ ꯈꯣꯏꯃꯨꯗꯤ ꯃꯆꯦ ꯂꯨꯍꯣꯡꯈ꯭ꯔꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯏꯆꯦꯁꯨ ꯂꯨꯍꯣꯡꯈ꯭ꯔꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯅꯤ ꯂꯩꯔꯥꯡꯁꯨ ꯃꯄꯨꯔꯣꯏꯕꯅ ꯍꯔꯥꯎꯕꯗꯨꯗ ꯃꯥꯁꯨ ꯍꯔꯥꯎꯅ ꯅꯣꯛꯂꯝꯃꯤ ꯏꯀꯨꯏ ꯀꯨꯏꯗ ꯊꯕꯥꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯊꯕꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯂꯩꯔꯥꯡ ꯑꯃꯗꯤ ꯈꯣꯏꯃꯨꯁꯨ ꯏꯪꯅ ꯂꯩꯔꯤ ꯈꯠꯅ ꯆꯩꯅꯕ ꯍꯥꯏꯗꯨꯁꯨ ꯊꯣꯛꯇ꯭ꯔꯦ ꯁꯣꯝꯗꯁꯨ ꯊꯕꯥꯗꯨ ꯂꯨꯍꯣꯡꯂꯛꯄꯗꯒꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯃꯤ ꯃꯕꯨꯛꯅꯤꯡꯗꯁꯨ ꯑꯁꯨꯝ ꯈꯜꯂꯤ ꯑꯩꯁꯦ ꯅꯍꯥꯟ ꯃꯈꯩ ꯌꯥꯝ ꯄꯪꯂꯝꯃꯤꯗ ꯅꯍꯥꯟꯅ ꯂꯨꯍꯣꯡꯂꯝꯂꯕꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯕꯁꯦ ꯑꯩꯅ ꯍꯦꯛ ꯃꯨꯛꯂꯨꯗꯅ ꯋꯥꯅ ꯂꯩꯔꯨꯏꯗ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯏꯅꯤꯡꯇꯝꯂꯦ ꯃꯈꯣꯏꯒꯁꯨ ꯎꯅꯗ꯭ꯔꯕꯅꯤꯅ ꯈꯠꯅꯕ ꯍꯥꯏꯗꯨꯁꯨ ꯊꯣꯛꯇ꯭ꯔꯦ ꯃꯁꯤ ꯃꯉꯥꯏꯗꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯣ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯅꯤꯃꯛ ꯅꯨꯡꯉꯥꯏꯅ ꯈꯠꯅ ꯆꯩꯅ ꯊꯣꯛꯇ ꯂꯩꯈꯤꯔꯝꯃꯤ